ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯅꯦ ꯃꯐꯝ ꯑꯃꯗ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯆꯠꯃꯤꯟꯅꯁꯤ ꯀꯣꯏꯃꯤꯟꯅꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯍꯥꯗꯦꯕꯀꯤ ꯀꯩꯅꯣꯅꯤ ꯍꯥꯏꯕ ꯁꯤꯕꯂꯤꯡ ꯃꯟꯗꯤꯔ ꯑꯃꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯂꯥꯔꯖꯦꯁ ꯁꯤꯕꯂꯤꯡ ꯍꯥꯏꯗꯣ ꯋꯥꯔꯜꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔꯅꯦꯕ ꯁꯤꯁꯦ 126 ꯐꯤꯠ ꯋꯥꯡꯕ ꯁꯤꯕꯂꯤꯡꯒꯅꯤ ꯁꯤꯁꯦ ꯁꯤꯕꯂꯤꯡꯅꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯠꯇꯅ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯕꯂꯤꯡꯒꯤ ꯀꯩꯅꯣꯗ ꯁꯥꯕ ꯃꯟꯗꯤꯔꯅꯤ ꯁꯤꯁꯦ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔꯅꯤ ꯁꯦ ꯀꯩꯅꯣꯗ ꯂꯩ ꯑꯁꯥꯝꯗ ꯂꯩ ꯁꯤꯁꯦ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯩꯁꯨ ꯅꯛꯑꯦ ꯅꯥꯒꯥꯎꯟꯗ ꯂꯩ ꯍꯥꯏꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯪꯀꯥ ꯍꯣꯖꯥꯏꯗꯩꯗꯤ ꯃꯤ ꯉꯥꯏꯇ ꯆꯠꯅꯩꯗꯣ ꯅꯛꯄꯅꯤꯅ ꯃꯣꯏ ꯍꯣꯖꯥꯏ ꯁꯣꯝꯗꯩꯗꯤ ꯄꯨꯡ ꯑꯃ ꯃꯈꯥꯏꯔꯣꯝ ꯑꯣꯏꯅꯤ ꯆꯪꯉꯤꯁꯦ ꯄꯨꯔꯥ ꯄꯨꯡ ꯑꯅꯤꯗꯤ ꯄꯨꯔꯥ ꯆꯪꯗꯦꯕ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯛꯅ ꯂꯩ ꯑꯗꯨꯒꯤ ꯀꯣꯏꯕ ꯆꯠꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯇꯝꯅꯤꯅ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯑꯣꯏꯔꯦ ꯀꯣꯏꯕꯁꯨ ꯑꯣꯏꯔꯦ ꯑꯁꯤꯗꯩꯗꯤ ꯅꯨꯡꯁꯥ ꯁꯥꯏꯅ ꯃꯌꯥꯝ ꯐꯝꯃꯤꯁꯦ ꯑꯗꯨꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯅꯝꯕꯅꯤ ꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯃꯒꯨꯟ ꯀꯟꯕ ꯃꯍꯥꯗꯦꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯃꯅꯥꯛꯇꯅꯤ ꯃꯅꯥꯛ ꯍꯥꯏꯗ꯭ꯔꯤ ꯅꯣꯒꯥꯎꯟ ꯍꯥꯏꯗꯤ ꯂꯪꯀꯥ ꯍꯣꯖꯥꯏ ꯍꯥꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯝꯃꯤꯅꯤ ꯂꯪꯀꯥꯁꯦ ꯍꯥꯟꯅ ꯅꯣꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯤꯡꯉꯝꯃꯦꯕ ꯑꯗꯨꯅ ꯅꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯆꯪꯈ꯭ꯔꯦ ꯂꯪꯀꯥꯗ ꯂꯪꯀꯥꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯍꯥꯏꯅꯔꯝꯃꯤꯁꯦ ꯑꯁꯥꯃꯤꯁꯀꯤꯅꯦ ꯌꯨꯝ ꯑꯃꯗ ꯃꯤꯅꯅꯦ ꯁꯦ ꯀꯨꯏꯅ ꯄꯨꯖꯥ ꯇꯧꯅ ꯂꯩꯔꯕꯅꯦꯕ ꯁꯤꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯖꯥꯁꯦ ꯇꯧꯅ ꯂꯩꯕꯗ ꯑꯁꯤ ꯀꯣꯟꯅ ꯃꯣꯏꯁꯦ ꯆꯥꯎꯅꯅꯦ ꯃꯟꯗꯤꯔ ꯑꯃ ꯁꯥꯔꯒ ꯑꯁꯤꯗ ꯁꯨꯝꯅꯦ ꯄꯨꯖꯥ ꯇꯧꯕꯒ ꯂꯣꯏꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯅꯒ ꯍꯥꯟꯅ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯃꯤꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯁꯤ ꯍꯥꯏꯕ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯁꯥꯔꯒꯗꯤ ꯃꯌꯥꯝ ꯃꯤꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯞꯅ ꯃꯤꯁꯦ ꯁꯥꯈꯤꯕꯅꯤ ꯑꯁꯤ ꯍꯥꯟꯅꯗꯤ ꯂꯥꯠꯄ ꯑꯁꯤ ꯒꯨꯔꯨ ꯁꯨꯀ꯭ꯔꯆꯥꯔꯤꯌꯥ ꯍꯥꯏꯗꯣ ꯃꯥꯅ ꯁꯤꯒ ꯑꯁꯤ ꯃꯐꯝꯁꯤꯒ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒ ꯃꯥꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯃ꯭ꯔꯤꯇ꯭ꯌꯨꯟꯖꯌ ꯂꯩꯕ ꯃꯐꯝꯁꯦ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯁꯤꯕꯂꯤꯡꯁꯤꯒ ꯃꯥꯅ ꯇꯄꯁ꯭ꯌꯥ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯗꯣ ꯃꯦꯗꯤꯇꯦꯠ ꯇꯧꯔꯝꯃꯕ ꯃꯐꯝꯅꯤ ꯁꯤꯁꯦ ꯃꯍꯥꯃ꯭ꯔꯤꯇ꯭ꯌꯨꯟꯖꯌꯒꯤ ꯑꯁꯤ ꯃꯍꯥꯗꯦꯕꯀꯤ ꯃꯃꯤꯡ ꯑꯃꯅꯤ ꯃꯍꯥꯃ꯭ꯔꯤꯇ꯭ꯌꯨꯟꯖꯌꯁꯦ ꯑꯁꯤ ꯅꯧꯅ ꯁꯥꯕ ꯀꯩꯅꯣꯅꯤ ꯍꯥꯏꯕ ꯃꯐꯝꯁꯦ ꯃꯟꯗꯤꯔꯁꯦ ꯊꯥꯏꯅꯗꯒꯤ ꯀꯨꯏꯔꯕꯅꯤ ꯄꯨꯖꯥ ꯇꯧꯅꯗꯤ ꯂꯩꯕ ꯑꯌꯥꯝꯕ ꯃꯤꯗꯗꯤ ꯈꯪꯅꯗꯕ ꯄꯨꯖꯥꯔꯤꯒ ꯌꯨꯝꯕꯨ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯅꯗ ꯈꯪꯅꯔꯝꯕ ꯑꯣꯏꯔꯤꯕ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯃꯌꯥꯝꯁꯦ ꯁꯨꯝ ꯈꯪꯅꯔꯛꯑꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯆꯥꯎꯅ ꯁꯨꯃꯥꯏ ꯃꯟꯗꯤꯔꯁꯦ ꯁꯨꯃꯥꯏꯅ ꯁꯥꯔꯒꯗꯤ ꯐꯅꯤ ꯍꯥꯏꯅꯅꯦ ꯃꯣꯏꯅ ꯃꯌꯥꯝꯗꯨꯅ ꯇꯥꯟꯅꯔꯒ 2021ꯗ ꯀꯩꯅꯣ ꯑꯣꯏꯈꯤꯕꯅꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯤꯕꯅꯦ ꯁꯤꯁꯦ ꯅ꯭ꯌꯨꯂꯤ ꯀꯟꯁꯇ꯭ꯔꯛꯇꯦꯠ ꯍꯥꯏꯒꯅꯤ ꯕꯠ ꯀꯝꯄ꯭ꯂꯤꯇꯦꯠ ꯑꯣꯏꯔꯤꯕ 2021ꯗ ꯍꯥꯟꯅꯗꯤ ꯂꯩꯔꯤꯕ ꯃꯟꯗꯤꯔ ꯕꯠ ꯅ꯭ꯌꯨꯂꯤ ꯀꯟꯁꯇ꯭ꯔꯛꯇꯦꯠ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯐꯝꯗꯤ ꯁꯦꯝ ꯃꯐꯝ ꯊꯥꯏꯅꯗꯒꯤ ꯂꯩꯕ ꯅꯧꯅ ꯑꯃꯨꯛ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯍꯧꯒꯠꯅ ꯇꯧꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯦꯕꯋꯥꯔꯤꯒꯤ 2021ꯒꯤ ꯐꯦꯕꯋꯥꯔꯤꯗ ꯂꯣꯏꯈꯤꯕꯅꯤ ꯑꯗꯨꯒꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯂꯩꯒ 26 ꯐꯦꯕꯋꯥꯔꯤꯗ ꯁ꯭ꯇꯥꯔꯇꯤꯡ ꯃꯅꯦ ꯄ꯭ꯔꯥꯟ ꯁ꯭ꯊꯥꯄꯅ ꯍꯥꯏꯗꯣ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯀꯌꯥ ꯁꯨꯔꯦ 21 22 23 24 ꯍꯧꯖꯤꯛ 25 ꯆꯍꯤ ꯑꯍꯨꯝ ꯂꯣꯏꯅ ꯃꯔꯤ ꯆꯪꯉꯛꯏꯅꯤ ꯁꯤꯗ ꯃꯤꯁꯤꯡꯁꯦ ꯁꯤꯔꯤꯗꯩ ꯀꯥꯔꯒ ꯂꯥꯛꯑꯒ ꯁꯤ ꯃꯊꯛꯁꯤꯒ ꯃꯈꯥꯗ ꯁꯤꯔꯤꯅꯦꯕ ꯑꯗꯨꯒꯩ ꯀꯥꯈꯠ ꯂꯥꯛꯑꯒ ꯃꯊꯪ ꯀ꯭ꯌꯨ ꯂꯦꯡꯅ ꯆꯪꯉꯤꯁꯦ ꯑꯃꯃꯝꯇ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯁꯦ ꯊꯣꯡ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯎꯕꯗꯣ ꯑꯆꯧꯕ ꯁꯤꯕꯂꯤꯡꯗꯣ ꯑꯗꯨꯅꯦꯕ ꯃꯥꯒꯤ ꯃꯟꯗꯤꯔꯁꯦ ꯑꯗꯨꯒꯤ ꯏꯁꯇ꯭ꯔꯛꯆꯔꯗ ꯑꯗꯨꯝ ꯁꯥꯕꯅꯦꯕ ꯃꯄꯥꯟꯗꯤ ꯆꯥꯎꯅ ꯑꯁꯨꯃꯥꯏꯅ ꯃꯨꯔꯇꯤ ꯎꯔꯤꯁꯦ ꯑꯗꯣ ꯁꯤꯕꯂꯤꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯥꯕꯅꯤ ꯃꯅꯨꯡꯗꯅ ꯊꯣꯡ ꯐꯥꯜꯂꯒ ꯁꯤꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯃꯟꯗꯤꯔꯁꯦ ꯑꯣꯏꯔꯛꯄꯗꯒꯤ ꯂꯝꯕꯤꯗꯒꯤꯅꯦ ꯁꯨꯝ ꯅꯝꯃꯤꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯅꯕꯒꯤ ꯁꯥꯏꯠꯁꯦ ꯂꯩ ꯌꯣꯟꯕ ꯍꯩꯔꯨꯛ ꯌꯣꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯄ꯭ꯔꯁꯥꯗ ꯀꯩꯀꯩ ꯃꯤ ꯑꯊꯥꯞꯄꯅ ꯃꯤꯅ ꯂꯥꯛꯑꯒ ꯂꯩꯅꯕꯒꯤꯅ ꯄꯨꯅꯁꯨ ꯆꯠꯅꯕꯒꯤ ꯁꯤꯒ ꯂꯣꯏ ꯔꯦꯗꯤꯃꯦꯗ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯀꯨꯝꯕ ꯂꯣꯏ ꯐꯪꯉꯤ ꯑꯁꯤꯒ ꯂꯩ ꯑꯩꯈꯣꯏ ꯀꯩꯀꯩ ꯃꯍꯥꯗꯦꯕꯇ ꯀꯠꯅꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏ ꯁꯥꯏꯠꯇꯒ ꯌꯣꯜꯂꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯗꯤꯌꯥ ꯁꯥꯀꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯣꯊꯤꯗꯨꯒ ꯊꯥꯎ ꯍꯥꯞꯄꯒ ꯇꯧꯔꯤ ꯘꯤ ꯍꯥꯞꯄꯒꯤꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯁꯤꯒꯤ ꯂꯩꯔꯒ ꯑꯗꯨꯒ ꯆꯪꯉꯦ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝꯅ ꯆꯥꯎꯋꯤ
ꯀꯣꯏꯐꯝ ꯆꯥꯐꯝ ne park amani ba to new year day mayam asige sum koina lai khurambassu lakni aduni se jam nungai ba phaba phajaba aduga world gi manungda khwai degi achoba sibling ni asise adugi eina mayam da sum share toni chuksak su joli se mayam lauraga si hojik season ni na ne mafam da singa da tawre sum gari dei kummaga khongna sum manakta ni dum na sum hek soroki mapanda ni ubani aba sum chalaga sam thapta bani gari ga thamga sum jikse mafam ta na jawdra bani sum uri sin sent do si ni ayam siya chang do ni sin ma ningon da tai son side te mamang onda sorry oh mamang onda ta ni si ne siri na ta ni se ari ni le se makha le se siri ni changam sining dukan handi moi business ore mi khara na hai ba swai se jamna business to ba hore ba mi lai jom ba jing se aduni world ye prithvi de mi la inya moi su income handi kam to hore ba sibrati da di is changbam ke mi yamna teli sibrati da lai khurumba ka ngamna de sumai mi jam teli yamna magun lai ba Mahamrityunjay Mandir ni ba se Shivling se lai se जी रोड साइड ते जो मैम दुकान दिन से लेकर ले साइड ता सी इखंग खंगदना चावना मंदिर में से थोकलपदगी हदि सेमकपदगी मैम मी सी बिजनेस से मोगी सु नुंगारे मैम काना रे बिजनेस तोबदा रिंगा ममदे अनि अनि सुम साइड ते की सुम ओइना लेरे तो माने शिवरात्रि ददी के हाइनी ngatana chatlasu som mi tili tudi mafam punamak tanina aduna manakta leiba mi ba hai jade thapna dakro mi hai jati loi punamak mi kaya chingchan mi na khorami hai ta si se as the guru sukracharya do ma ke statue ni asi sum ma ke memory oina bagi sum thammini jenghala ke manung da su le mana meditation tawn leiba gi phamba gi mawong da leiba ni murti do doni se okay hai tare thaina mamang hedi asiya mayama keno pandit guru jingjuna lakna se Mahamrityunjay gi puja se tawrami aba moina duga keno tawri bana Mahadev ningami se perfect place ne aba aduna asigi pran sthapna tawba numit pran pratishtha tawba numit se magi ke hade mathwai hapa numit se Mahadev ki south ki ne Kerala gi ne pandit mayama lakna tawgi ne aba siga aduga hanagi ex chief minister Assam gi lema Sarvananda Sonwal honji ki na chief minister Hemanta Biswa Sharma aduga nankana ado home minister hogi Amit Shah moi myam lakna ne moi su jaw gi ba sigi pran pratishtha tawba namituga se khoi mi tei myam mi jang mi siga mi tei yo khoi maximum mi ko ba la adi asiga la aduni lai khon basu ore yam nungai ba mafam ni to makhagi do thong se jo mathak chi gi direct mi siri je kar ga sum cha adun ka di kai ko siri se ahan na di ka ba ngamoy makha dai sum lap na khoram ta ba tung boundary se jo kya chauri jo mo gi area se lu ni se so pura life home hai do all le ba khol ke hai te Gossaingaon hai ba gaon mani ba si se hana se ke hai tare gaon Gossaingaon hai na sum hai re ba mafam se aduni se Narasingha kai hai tare kshetra da tai ba post office district purani gudam hai do kala jugi Nagaon Assam da ni ba si se don so se entrance ni door siga se sidha mi jali do side do mi yam pham na bi nakan se sum manak ta jing halake jo siri ngata ni mathak te mi phami se side ta pham ba jaya ba dos mai stadium man bani dos mai to na manung da chang ni sina do jing ni na sini dam silence ni pura जितना न चाउर मंदिर नि एरिया से चाउर बनी मैम तो सिया लाख को जानी हरी लाख न खोरम नुआई बनी एरिया से क्या हम जम चाउर जो मनुंग दनी बा मंदिर तो सुम जेंग हलके फजन चाउरी मा
ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯔꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯈꯪꯅꯔꯕꯅꯤꯅ ꯐꯦꯁꯕꯨꯛꯇꯒꯁꯨ ꯃꯤ ꯈꯔ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯇꯒ ꯍꯥꯞꯅꯔꯦꯕ ꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯁꯤꯕꯂꯤꯡꯁꯦ ꯃꯍꯥꯃ꯭ꯔꯤꯇ꯭ꯌꯨꯟꯖꯩ ꯑꯗꯣ ꯁꯤꯅꯤ ꯒꯨꯔꯨ ꯁꯨꯀ꯭ꯔꯥꯆꯥꯔꯤꯌꯥꯗꯣ ꯃꯥꯅ ꯐꯝꯅ ꯇꯄꯁ꯭ꯌꯥ ꯇꯧꯔꯝꯃꯤ ꯁꯣꯔꯤ ꯀꯩꯅꯣ ꯑꯁꯤ ꯀꯩꯅꯣ ꯁ꯭ꯔꯤ ꯒꯅꯦꯁꯅꯤ ꯒꯅꯦꯁ ꯑꯩ ꯁꯨꯀ꯭ꯔꯥꯆꯥꯔꯌꯥꯒꯤꯁꯨ ꯁꯤꯒꯨꯝꯕ ꯂꯩꯕꯅꯤ ꯍꯣꯔꯦꯟ ꯊꯣꯔꯛꯀꯅꯤꯕ ꯑꯩꯅ ꯃꯥꯜꯂꯨꯔꯕ ꯁꯤꯁꯦ ꯐꯝꯅ ꯁꯨꯃꯥꯏꯅ ꯃꯦꯗꯤꯇꯦꯠ ꯇꯧꯕꯗꯣ ꯁꯤꯅ ꯁ꯭ꯔꯤ ꯒꯅꯦꯁ ꯒꯅꯦꯁꯇꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯅꯤ ꯗꯨꯔꯒꯥꯒꯤ ꯗꯦꯕꯤ ꯂꯥꯏꯒꯤ ꯈꯪꯗꯦ ꯃꯍꯥꯗꯦꯕ ꯀꯩꯅꯣ ꯖꯍꯥ ꯃꯐꯝꯗ ꯍꯅꯨꯃꯥꯟ ꯁꯣꯔꯤ ꯒꯅꯦꯁꯇꯤ ꯁꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯅꯤꯁꯦ ꯒꯨꯔꯨ ꯁꯨꯀ꯭ꯔꯥꯆꯥꯔꯤꯌꯥꯒꯤꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯅꯤ ꯀꯩꯅꯣꯒ ꯒꯅꯦꯁ ꯂꯩꯐꯝꯗꯨꯒ ꯑꯗꯣ ꯑꯁꯤꯒ ꯐꯝꯃꯒ ꯃꯥꯅ ꯃꯦꯗꯤꯇꯦꯠ ꯇꯧꯕꯗꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧ ꯂꯩꯕꯒꯤ ꯃꯐꯝꯗꯨꯅꯦꯕ ꯑꯁꯤꯒ ꯁꯨꯝ ꯒꯨꯔꯨ ꯁꯨꯀ꯭ꯔꯥꯆꯥꯔꯤꯌꯥꯁꯦ ꯐꯝꯍꯜꯂꯒ ꯁꯨꯝ ꯊꯝꯃꯦꯕ ꯍꯥꯏꯗꯤ ꯏꯁꯇꯦꯆꯨꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤ ꯃꯍꯥꯃ꯭ꯔꯤꯇ꯭ꯌꯨꯟꯖꯩꯒꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯁꯤꯒ ꯃꯦꯗꯤꯇꯦꯠ ꯇꯧꯔꯝꯃꯤꯗꯣ ꯀꯩꯅꯣꯁꯤꯅ ꯒꯨꯔꯨ ꯁꯨꯀ꯭ꯔꯥꯆꯥꯔꯤꯌꯥ ꯍꯥꯏꯁꯤꯅ ꯁꯤꯒ ꯑꯗꯨꯒꯤ ꯃꯐꯝꯗꯨꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯃ ꯊꯝꯕꯤꯔꯦ ꯁꯤꯒ ꯑꯗꯨꯗꯤ ꯌꯦꯡꯕ ꯀꯣꯏꯕ ꯅꯨꯡꯉꯥꯏꯔꯦ ꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯣꯏꯔꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯐꯝ ꯍꯥꯏꯗꯣ ꯁꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯏꯌꯔ ꯍꯧꯖꯤꯛ ꯁꯟꯗꯦꯗ ꯑꯃꯨꯛ ꯍꯦꯜꯂꯦ ꯃꯟꯗꯦꯗ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯇꯤꯟꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯟꯗꯦ ꯅꯠꯇꯕꯤꯗ ꯆꯠꯍꯧꯕꯁꯤꯅꯗꯤ ꯐꯔꯤꯕ ꯑꯗꯨ ꯃꯤꯗꯣ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯁꯤꯒꯨꯝꯕꯗꯣ ꯑꯩ ꯍꯥꯏꯗꯣ ꯏꯁꯇꯦꯗꯤꯌꯝ ꯑꯗꯨꯃꯥꯏꯅ ꯁꯤꯔꯤ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯇꯝ ꯇꯧꯅ ꯁꯨꯃꯥꯏꯅ ꯀꯥꯔꯤꯅꯤ ꯁꯥꯏꯠꯇꯁꯨ ꯋꯥꯔꯒꯁꯨ ꯐꯝꯕ ꯌꯥꯅꯤ ꯈꯨꯟꯅꯨ ꯂꯥꯏꯐꯝꯅ ꯍꯥꯏꯁꯦ ꯈꯨꯟꯅꯨ ꯂꯩꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯂꯣꯏ ꯈꯨꯟꯅꯨꯒꯤ ꯈꯨꯟꯅꯨ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩ ꯍꯣꯟꯖꯤꯟꯍꯜꯂꯒꯦ ꯀꯩꯅꯣꯁꯨ ꯑꯁꯤꯒꯤ ꯃꯅꯤꯡ ꯁꯥꯏꯠꯇꯁꯨꯅꯦ ꯄꯨꯈ꯭ꯔꯤ ꯂꯩꯌꯦꯕ ꯄꯨꯈ꯭ꯔꯤ ꯄꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯀꯧꯏ ꯇꯣꯔꯇꯣꯏꯁꯇꯣ ꯇꯔꯇꯜꯗꯣ ꯊꯦꯡꯒꯨꯁꯨ ꯂꯩꯕꯅꯤ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯅꯤ ꯂꯩ ꯑꯗꯣ ꯃꯍꯥꯗꯦꯕꯄꯨ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯁꯥꯒꯔꯗꯁꯨꯅꯦ ꯁꯨꯝ ꯂꯩꯌꯦꯕ ꯃꯍꯥꯗꯦꯕ ꯁꯤꯕꯂꯤꯡꯒ ꯂꯩꯕ ꯃꯐꯝ ꯁꯤꯕꯒꯤ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯦ ꯁꯤ ꯃꯅꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯇꯧꯕ ꯄꯤꯗꯔꯦ ꯁꯤꯅꯤꯁꯦ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯗꯣ ꯌꯥꯝ